Ngasi numit nini humni asida nong leptana churakpana maram oiraga Lamlai Kendragi INCgi Mirep Oikhiba Shri Achoibam Deben Singhna Esing Echao gi Fibam Yengsinkhre loinana Lamlai Kendragi oina Esing Echao na yumkai leibagi kudong chadaba leibiragasu mahaki yummaktada relief camp hangduna leijare hainasu Lamlai Kendragi praja singda khanganjari haina fongdorakli mafam asi akoigi irin turienga itam turienga tainabam jagane akoi ngasi numit mangani leptana akoigi manipurda nong chubana maram oiraga hojikse itam turienje sumai chendaraga irilomda chatkidabneba hazina kaidore chendagadaba isingjina akoigi chenma ngamdabadagi iringi turienjin itamomda chenkhiteba chenkhatpana maram oiraga kaidore akoigi sigi mamangda leiba Kobi Kun haiba Yurbung haiba Karason haiba Lamlai haiba akoigi Taken Konjing akoigi sunakada nungada kaina isingi makholakpana maram oiraga akoigi Lamlai Kendrada isingna thumjallaba awana taraba laitham safam leitraba sugumbugi oiba Lamlai Kendra khaktagi oiba reliquia mama aigi isa yumda haudoksare aduna Lamlai Kendra leiriba praja punamangna aigi yumda reliquia asi hangba kanda akoigi awana taraba laitham sabam leitraba mayamna lakpiu haibasi Lamlai Kendagi praja punamakta khulona hajari